Mitop hana khandokna lamdam asida mikok thiba yaroi JFD gi Women Wing na Assembly damna thomjingkhre Malemnganba Mihatta Chennaba haina singnaba Manipur Police ki Kaksing District Police Commando da attest tawba taret suba Irb gi president ama phare hari Kaksing Police na pharaba miyoi adudi Salam Oken masagi sahi 38 ni miyoi asi laikhiraba Malemnganba gi laikai Tezpur awang laikai dagini hari miyoi asi gi mathakta makha taba wahang paung sathari Kuki singna asangka sargi mathakta FIR lakhwanaba Kangpokpi Police ta complaint tawrakre Malem Thongam gi peace campaign da Manipur lengangna thingba pirakre Hayeng March ki tang 13 ta Malem Thongam na peace campaign oina Surajanpur Lansinlakpa sangani haikibagi pakhumda Kuki singna Kuki zo tabe area da maitai amata Lansinlakpa Yaroi hairakre Hayeng March ki tang 13 ki ayuk pung 8 phawgi manungda state government na ngasi thoroliba ITLF ki press release asigi chapchaba pakhum pigadabani karikuma piba ngamdaba taragadi makal ama heki state government gi mingset mayeng taba yaba thapok torokani Assam Laingaka Kuki amadi Mar Khulai Paiba group ka Santi gi khuriyak pinakre Kuki immigrant singna Naga gi lam khopsinduna Kuki homeland tanbagi khongthang lepkadabani Manipur gi umang kokthokbada lengak su saru yari Manipur highway pakthongnaba sahi 5 da u pambi lakh 2.60 yanthakre Black market ta lupa 5 ga samga da CNP cylinder yole gas thanna hapa singna lupa 3 da yole Koirenga Yarpinbu National Heritage Site ama oina protest taunaba MP Sana Jawbana Parliament da puthokre Kimna masanupi ga North Korea gi nuclear capable rocket launcher singi changyeng sing pangthokre Sayola nirom tumina lairuraba matungda China gi plane kaya Taiwan gi maikai da paisilakre Atopa India gi ship amasung UAE gi hithangphamdagi lanthoktuna India tamna lakle Haksen gi scheme lut tawre haina MLA ke Ranjina House ta sabak phakre Department inquiry chatharagani haina CM na thajaba pirakre hayeng ayuk CM ga ke Ranjit ka unaga dawri I am Kuki homeland CM na ba thawrang lakhalakpada tumina khak laithokloi